ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯣꯡꯅꯥꯡ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯂꯥꯕꯥꯕꯨ, ꯃꯤꯠꯂꯥꯎ, ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯅꯣꯗꯣꯏ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯪꯂꯦꯝꯖꯥꯎꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯅꯣꯗꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯛꯂꯤ, "ꯍꯣꯏ, ꯅꯈꯣꯏ ꯑꯍꯨꯝꯗ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯋꯤꯁꯨꯛ ꯑꯗꯣ ꯁꯠꯄ ꯉꯝꯗ꯭ꯔꯦ ꯀꯥꯏꯗꯅ ꯅꯈꯣꯏ ꯆꯦꯟꯈꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯆꯦꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯏꯊꯟꯇ ꯑꯉꯥꯎꯕ ꯇꯥꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯪꯂꯦꯝꯖꯥꯎ ꯍꯥꯏꯕꯁꯤꯅ ꯑꯩꯒꯨꯝꯕ ꯑꯃ ꯂꯣꯏꯁꯤꯟꯕꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯈꯣꯡꯅꯥꯡꯒꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯧꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯁꯥ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯚꯥꯞ ꯇꯥꯔꯕ꯭ꯔꯣ?" ꯅꯣꯗꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯤꯂꯥꯕꯥꯕꯨ, ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯗꯣꯏꯅ "ꯐꯔꯦ ꯐꯔꯦ, ꯆꯪꯂꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎꯒꯤ ꯀꯣꯟꯊꯣꯡꯒꯤ ꯆꯩ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯠꯀꯦ ꯇꯧꯕꯗ ꯃꯈꯨꯠꯇꯣ ꯃꯩ ꯍꯧꯅ ꯁꯥꯗꯨꯅ ꯏꯁ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯀꯣꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯂꯤꯂꯥꯕꯥꯕꯨ, ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯌꯦꯡꯅꯔꯒ "ꯃꯉꯣꯟꯗꯁꯨ ꯇꯧꯏꯅꯤ" ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ "ꯑꯣ, ꯃꯥꯒꯤꯁꯤꯗꯤ ꯇꯤꯃꯨ ꯂꯥꯏꯃꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤ ꯐꯠꯇꯕ ꯆꯪꯉꯛꯄ ꯉꯝꯗꯅꯕꯁꯨ ꯇꯧꯔꯤꯕ ꯋꯥ ꯑꯣꯏꯔꯦ꯫ ꯐꯩ, ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯤꯠꯂꯒ ꯆꯪꯉꯒ ꯂꯣꯏꯔꯦ." ꯑꯁꯨꯝꯅ ꯅꯣꯗꯣꯏꯅ ꯄꯥꯛꯊꯔꯒ ꯂꯤꯠꯂꯒ ꯆꯪꯒꯦ ꯇꯧꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕꯗꯣ ꯃꯩ ꯍꯧꯅ ꯁꯥꯒꯠꯂꯛꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯇꯨꯅ ꯀꯥꯎꯊꯣꯔꯛꯄꯒꯨꯝ ꯎꯞꯂꯒ ꯁꯤꯠꯂꯒ ꯆꯠꯂꯤꯕ ꯃꯍꯥꯛ ꯑꯗꯣ ꯂꯩꯃꯥꯏꯗ ꯁꯤꯠꯂꯒ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯟꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯁꯥꯐꯨ ꯑꯃꯅ ꯍꯨꯝꯗꯣꯔꯛꯄꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯗꯨꯅ "ꯌꯥꯅ ꯌꯥꯅꯕ ꯑꯗꯨ ꯇꯧꯅꯕꯒꯤ ꯋꯥꯅꯤ, ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯃꯟꯗꯦ" ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯐꯩꯗꯨꯅ ꯂꯩꯔꯤꯕ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯃꯈꯣꯡꯅ ꯀꯥꯎꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯀꯣꯟꯊꯣꯡ ꯑꯗꯣ ꯇꯦꯛꯇꯨꯅ ꯄꯨꯡꯇꯨ ꯇꯨꯔꯒ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯗꯣꯏ ꯒꯝ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯅꯣꯗꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯤꯂꯥꯕꯥꯕꯨ, ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯐꯔꯞ ꯆꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯅꯈꯣꯏꯅ ꯃꯪꯂꯦꯝꯖꯥꯎꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯂꯩꯌꯨ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯪꯂꯦꯝꯖꯥꯎꯗꯣ ꯌꯦꯅꯈꯥꯗꯒ ꯆꯦꯟꯊꯣꯔꯛꯂꯕꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩꯅ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯀꯗꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯂꯥꯕꯥꯕꯨ, ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯆꯥꯏꯊꯣꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩ ꯁꯣꯝꯗꯅ ꯅꯣꯗꯣꯏꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯕꯨ ꯅꯝꯁꯤꯜꯂꯤꯕ ꯌꯨꯁꯨꯛ ꯑꯗꯨꯕꯨ ꯁꯠꯂꯒꯦ ꯈꯜꯂꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ, ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯪꯂꯦꯝꯖꯥꯎꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯪꯂꯦꯝꯖꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯁꯣꯝꯗꯅ ꯂꯤꯂꯥꯕꯥꯕꯨ, ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯀꯅꯥꯅꯣꯝꯃ ꯊꯣꯛꯈ꯭ꯔꯤ꯫ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯪꯂꯦꯝꯖꯥꯎꯅ ꯈꯪꯂꯕꯗꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯀꯟꯅ ꯅꯣꯗꯣꯏꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯗꯣꯏꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯤꯂꯥꯕꯥꯕꯨ, ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯪꯂꯦꯝꯖꯥꯎꯅ ꯅꯣꯗꯣꯏꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯡꯅ ꯊꯥꯡꯀꯠꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯗꯣꯏꯅ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯠꯂꯥꯎꯅ "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯩ, ꯅꯕꯥꯅꯤꯕꯨ ꯇꯥꯗ꯭ꯔꯣ?" ꯂꯤꯂꯥꯕꯥꯕꯨꯁꯨ ꯏꯉꯛꯅ "ꯇꯥꯏꯅꯦꯍꯦ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯉꯛꯄꯗꯕꯨ ꯂꯣꯏꯔꯦꯅꯦ." ꯅꯣꯡꯗ꯭ꯔꯦꯟꯅꯁꯨ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦꯅꯦ. ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯈ꯭ꯔꯕ, ꯑꯁꯨꯛ ꯁꯣꯟꯈ꯭ꯔꯕ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯔꯤꯕ ꯅꯍꯥ ꯑꯁꯤꯕꯨ ꯑꯣꯏꯅꯥꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯈ꯭ꯔꯦꯗꯅ. ꯃꯁꯤꯒꯤ ꯃꯪꯂꯦꯝꯖꯥꯎ ꯍꯥꯏꯕ ꯑꯃꯥꯏꯕꯁꯤ ꯃꯍꯩ ꯃꯁꯤꯡ ꯍꯩꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯖꯥꯠꯅꯤꯗ. ꯑꯩꯈꯣꯏꯒꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯐꯨꯈꯤꯒꯅꯤ."
ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯣꯗꯣꯏꯗꯣ ꯄꯥꯏꯗꯨꯅ ꯂꯪꯊꯣꯔꯛꯄꯗꯨꯗ ꯂꯤꯂꯥꯕꯥꯕꯨ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯇꯥꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯍꯩ ꯅꯣꯗꯣꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯅꯈꯣꯏ ꯑꯍꯨꯝ ꯐꯝꯕꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯃꯥꯂꯦꯝꯖꯥꯎ ꯍꯥꯏꯕꯁꯤꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯅꯣꯗꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯤꯂꯥꯕꯥꯕꯨ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯆꯦꯟꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯛꯄꯗ ꯃꯥꯂꯦꯝꯖꯥꯎꯅ ꯉꯥꯏꯈꯣ ꯆꯦꯟꯈꯤꯒꯅꯨ ꯏꯪꯅ ꯇꯞꯅ ꯍꯥꯏꯖꯔꯛꯂꯕꯒꯤ ꯋꯥꯅꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯆꯞ ꯂꯦꯞꯄꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯣꯖꯥ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯐꯅꯅꯕ ꯇꯥꯛꯄꯤꯈ꯭ꯔꯒ ꯑꯩꯒꯤ ꯃꯥꯡꯅꯕ ꯑꯃꯨꯛ ꯁꯤꯜꯂꯛꯂꯤꯕꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯣꯖꯥ ꯃꯥꯒꯤ ꯅꯣꯗꯣꯏ ꯍꯥꯏꯕꯁꯤꯅ ꯃꯥꯁꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯍꯩ ꯍꯦꯜꯂꯕꯒꯤ ꯋꯥꯔ ꯅꯠꯆꯗꯦ ꯑꯣꯖꯥ ꯃꯥꯅ ꯍꯥꯏꯕꯗ ꯑꯣꯖꯥꯒꯤꯗ ꯀꯔꯤꯅꯣ ꯎꯆꯨꯛ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯌꯦ ꯃꯗꯨ ꯐꯨꯛꯇꯣꯛꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯁꯤꯔꯅꯤ ꯃꯤꯡꯆꯠꯁꯨ ꯊꯤꯒꯅꯤ ꯂꯩꯀꯥꯏ ꯑꯁꯤꯁꯨ ꯑꯋꯥꯕ ꯅꯪꯒꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯑꯗꯨ ꯂꯧꯔꯨꯕꯒꯤ ꯐꯔꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯕꯅꯤꯅ ꯃꯥꯅ ꯁꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯅꯈꯣꯏꯁꯨ ꯁꯣꯛꯄ ꯇꯥꯔꯦꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯁꯨꯝ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣ ꯅꯣꯗꯣꯏꯁꯦ ꯑꯩꯈꯣꯏ ꯄꯨꯖꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯍꯟꯖꯈ꯭ꯔꯒꯦ ꯐꯔꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯅꯈꯣꯏꯅ ꯄꯨꯈꯤꯕ ꯃꯇꯝꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅꯒ ꯋꯥ ꯉꯥꯡꯂꯛꯂꯕ ꯅꯠꯇ꯭ꯔꯒꯅ ꯂꯣꯛ ꯈꯨꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯁꯨ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕꯒꯨꯝꯕ ꯇꯧꯔꯛꯂꯕꯗꯤ ꯃꯍꯥꯛ ꯀꯟꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯁꯤꯔꯒꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯆꯠꯂꯣ ꯁꯤꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯆꯥꯅꯤꯡꯕ ꯆꯥꯖꯍꯧꯔꯨꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯂꯥꯕꯥꯕꯨ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯅꯔꯒ ꯀꯔꯤꯗꯧꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯥꯡꯂꯦꯝꯖꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯇꯨꯅ ꯅꯈꯣꯏ ꯑꯁꯤꯕꯨ ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯀꯔꯤꯃꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯥꯕꯨ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯌꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯄꯨꯖꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯅꯣꯗꯣꯏ ꯂꯥꯎꯅꯦ ꯁꯦꯅꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯂꯤꯂꯥꯕꯥꯕꯨ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯣꯗꯣꯏꯒꯤ ꯃꯁꯥꯗꯣ ꯆꯤꯡꯒꯨꯝ ꯊꯥꯡꯒꯨꯝ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯔꯛꯂꯤ ꯃꯗꯨ ꯎꯔꯒ ꯃꯥꯡꯂꯦꯝꯖꯥꯎꯅ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯌꯥꯝ ꯂꯨꯔꯛꯀꯗꯧꯔꯤ ꯐꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯂꯧꯁꯤꯟꯗꯕꯗꯤ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯡꯂꯦꯝꯖꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯤꯂꯥꯕꯥꯕꯨ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯣꯗꯣꯏꯕꯨ ꯊꯥꯡꯒꯨꯝ ꯆꯤꯡꯒꯨꯝ ꯄꯨꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯡꯂꯦꯝꯖꯥꯎꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯐꯅꯌꯥꯝ ꯊꯥꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯥꯕꯨꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯩ ꯃꯇꯥ ꯑꯁꯤꯒꯁꯨ ꯃꯤꯒꯤ ꯐꯥꯎꯈ꯭ꯔꯕ ꯃꯥꯡꯂꯦꯝꯖꯥꯎꯗꯨꯒ ꯂꯝꯕꯥ ꯇꯧꯕꯅꯤ ꯀꯥꯏꯅ ꯆꯣꯡꯊꯣꯛꯎꯔꯤꯕ ꯁꯥꯔꯤ ꯆꯣꯞꯄꯦꯕꯁꯤ ꯑꯩꯈꯣꯏꯗꯤ ꯆꯣꯞꯄꯕꯅꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯇꯥꯏꯡꯗꯦꯀꯣ ꯆꯒꯠ ꯉꯥꯡꯉꯛꯀꯅꯨ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄꯗꯨꯗ ꯃꯤꯠꯂꯥꯎꯅ ꯃꯥꯡꯂꯦ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯈꯨꯝꯂꯤꯕꯗꯨꯕꯣ ꯅꯪꯗꯤ ꯋꯥ ꯉꯥꯡꯕ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯋꯥ ꯉꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯂꯦꯡꯕ ꯐꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯌꯥꯔꯒ ꯂꯩꯌꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯃꯔꯤ ꯌꯦꯡꯅꯖꯈꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯐꯔꯦ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯑꯩ ꯑꯁꯤ ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯥꯡꯂꯦꯝꯖꯥꯎ ꯍꯥꯏꯕꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯛꯏ ꯑꯩꯗꯤ ꯁꯤꯖꯤꯟꯅꯈꯤꯗꯕꯅꯤ ꯍꯩꯇꯕ ꯃꯥ ꯈꯛꯇꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯐꯔꯦ
ꯑꯩ ꯃꯥꯕꯨ ꯀꯝꯗꯧꯕ ꯂꯃꯟ ꯈꯨꯝꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯈꯟꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯗꯣꯏꯗꯤ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯗꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯅꯣꯗꯣꯏꯗꯣ ꯊꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯅꯣꯗꯣꯏꯕꯨ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯃꯗ ꯊꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯉꯁꯥꯏꯗꯒꯤ ꯅꯣꯗꯣꯏꯅ ꯐꯥꯔꯒ ꯊꯅꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯗꯣꯏꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯂꯤꯂꯥꯕꯥꯕꯨ, ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯑꯍꯤꯡ ꯍꯦꯛ ꯍꯦꯛ ꯑꯣꯟꯕ, ꯁꯥꯍꯤꯡ ꯆꯥꯕ ꯐꯠꯇꯕꯒꯤ ꯊꯕꯛ ꯑꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯣꯗꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯠꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯣꯏꯗꯨꯝꯕꯨ ꯂꯩꯔꯣꯟ ꯆꯟꯈꯤꯕ, ꯐꯨꯝꯖꯤꯟꯈꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯂꯒ ꯅꯣꯗꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯃꯥꯡꯂꯦꯝꯖꯥꯎꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯁꯥꯎꯍꯨꯝ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯐꯥꯎꯕ ꯅꯠꯇꯦ꯫ ꯀꯔꯤꯕꯨ ꯇꯧꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯁꯥꯗꯨ ꯑꯣꯜꯂꯛꯇꯨꯅ ꯅꯣꯗꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯝꯒꯗꯧꯔꯤꯕꯔꯥ? ꯃꯦꯔꯥ, ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯡꯂꯦꯝꯖꯥꯎ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯂꯥꯡꯅ ꯂꯥꯡꯅ ꯈꯣꯡꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯔꯛꯏ꯫ ꯃꯥꯡꯂꯦꯝꯖꯥꯎꯗꯣ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯂꯦꯝꯖꯥꯎꯗꯣ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯛꯄꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯍꯧꯒꯠꯄꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤꯈꯛꯅ "ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯡꯂꯦꯝꯖꯥꯎꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯃꯥꯡꯂꯦꯝꯖꯥꯎ ꯐꯠ ꯂꯥꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯂꯦꯝꯖꯥꯎꯅ ꯃꯈꯣꯏꯒꯤꯁꯤꯕꯨ ꯇꯝꯅꯔꯤꯕ ꯀꯥꯏꯗꯨꯔꯅꯤ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯇꯝꯅꯕ ꯅꯠꯇꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯃꯄꯥꯟꯗꯒꯤ ꯇꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯥꯡꯂꯦꯝꯖꯥꯎꯅ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯡꯂꯦꯝꯖꯥꯎꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕꯁꯤꯡꯗꯣ ꯀꯔꯤꯃꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯂꯦꯝꯖꯥꯎꯅ ꯈꯟꯖꯩ, ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯝꯕꯗꯨꯕꯨ ꯀꯔꯤ ꯑꯃꯇ ꯇꯥꯈꯤꯗ꯭ꯔꯦꯅꯦ꯫ ꯃꯁꯤ ꯃꯈꯣꯏꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯉꯁꯥꯏ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯃꯤꯁꯤꯡ ꯉꯔꯪ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯁꯤꯡ ꯍꯧꯒꯠꯅꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯂꯦꯝꯖꯥꯎꯁꯨ ꯅꯣꯡ ꯑꯁꯦ ꯉꯥꯜꯂꯛꯀꯗꯧꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯍꯥꯛꯁꯨ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯅꯕ ꯇꯧꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯌꯥ ꯂꯥꯡꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯠꯅꯕꯗꯣ ꯃꯥꯡꯂꯦꯝꯖꯥꯎꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯂꯦꯝꯖꯥꯎꯅ ꯀꯔꯤꯅꯣꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯔꯥꯡꯗꯤ ꯃꯤ ꯁꯤꯐꯝ ꯊꯣꯛꯇꯦꯗ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯥꯡꯂꯦꯝꯖꯥꯎꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯆꯦꯟꯆꯠ ꯆꯠꯅꯔꯤꯕ ꯑꯃꯗꯤ ꯀꯩꯅꯣꯝꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯠꯅꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯗꯨꯗꯤ ꯃꯥꯅ ꯉꯔꯥꯡ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯂꯤꯂꯥꯕꯥꯕꯨ, ꯃꯤꯠꯂꯥꯎ, ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯅꯣꯗꯣꯏ, ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯗꯣ ꯆꯥꯎꯔꯕ ꯈꯣꯏꯗꯨꯝꯕꯨ ꯐꯨꯝꯕꯗ ꯊꯥꯈꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯅ ꯍꯥꯏꯗꯠꯈꯤꯕꯒꯤ ꯃꯑꯣꯡꯗꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯅꯣꯗꯣꯏꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ
ꯃꯈꯣꯏ ꯃꯔꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯤꯡ ꯑꯗꯣ ꯄꯣꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯅꯣꯗꯣꯏꯒꯤꯁꯨ ꯃꯥꯒꯤ ꯑꯍꯜ ꯂꯃꯟ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯄꯣꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯗꯣꯏ, ꯂꯤꯂꯥꯕꯥꯕꯨ ꯑꯃꯗꯤ ꯃꯤꯠꯂꯥꯎ ꯅꯣꯡꯗ꯭ꯔꯦꯟ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯃꯨꯛꯀꯗ ꯄꯨꯟꯅ ꯄꯣꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯃꯨꯛ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯍꯥꯟꯋꯥꯏꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯕ ꯈꯣꯡꯅꯥꯡ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯟꯕ ꯃꯑꯣꯡꯗ ꯇꯝꯅꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯝꯅꯔꯛꯄꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ "ꯀꯩꯅꯣꯅꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯇꯧꯔꯨꯗ꯭ꯔꯒ ꯍꯟꯗꯛ ꯑꯃꯨꯛ ꯇꯝꯅꯔꯛꯂꯤꯕꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯥꯔ ꯉꯥꯔ ꯈꯪꯗꯕ ꯑꯃꯅ ꯃꯤꯁꯤꯡꯁꯦ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯝꯂꯤꯕꯅꯤ"꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯤꯂꯥꯕꯥꯕꯨ, ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯑꯗꯨꯒ ꯅꯣꯗꯣꯏ ꯃꯈꯣꯏ ꯃꯔꯤꯁꯨ ꯁꯥꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯅ ꯃꯐꯝ ꯑꯗꯣ ꯇꯝꯅꯩ, ꯀꯅꯥꯁꯨ ꯆꯠꯅꯕ ꯉꯝꯅꯗ꯭ꯔꯦꯗꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯂꯝꯕꯤ ꯃꯆꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯊꯨꯅ ꯄꯥꯛꯊꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯉꯥꯟꯅꯕ ꯂꯥꯏꯠꯁꯤꯡ ꯊꯥꯟꯕꯤꯔꯣ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯦꯝꯃꯤꯗꯤ ꯍꯥꯏꯔꯒ ꯁꯨꯡꯁꯦꯝꯗꯤ ꯁꯦꯝꯕꯤꯗꯦ꯫ ꯃꯁꯤꯅ ꯈꯔ ꯆꯥꯎꯅ ꯁꯦꯝꯂꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯒꯗꯕꯅꯤ꯫ ꯏꯁꯨꯛ ꯁꯨꯛꯂꯗꯅ ꯏꯈꯨ ꯈꯨꯔꯗꯅ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯏꯃꯨꯡ ꯃꯈꯩꯗꯤ ꯋꯥꯔꯤꯁꯤꯡꯁꯦ ꯁꯥꯟꯅꯔꯛꯂꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯔꯣꯝ ꯇꯥꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯈꯣꯏꯗꯨꯝꯒꯤ ꯐꯨꯝꯕꯗ ꯊꯥꯈꯤꯕ ꯈꯣꯡꯅꯥꯡ ꯑꯗꯣ ꯇꯦꯛꯂꯒ ꯂꯩꯃꯥꯏꯗ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯄꯣꯔꯣꯛ ꯂꯥꯎꯅ ꯇꯦꯛꯂꯒ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯇꯥꯁꯤꯟꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯇꯥꯔꯤ꯫ ꯃꯗꯨ ꯅꯠꯇꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯕꯒꯤ ꯂꯩꯃꯥꯏ ꯑꯗꯣ ꯅꯤꯜꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯇꯦꯛꯈꯤꯕ ꯑꯃꯗꯤ ꯅꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩ ꯄꯨꯝꯅꯃꯛ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯄꯨꯡꯉꯛ ꯉꯛꯅꯈ꯭ꯔꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, "ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ?" ꯑꯗꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯡꯂꯦꯝꯖꯥꯎꯁꯨ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯂꯦꯝꯖꯥꯎꯅ "ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯤꯡꯕ ꯉꯝꯅꯅꯕ ꯑꯩꯈꯣই ꯃꯁꯦꯟ ꯍꯣꯠꯅꯃꯤꯟꯅꯕ ꯇꯥꯕꯅꯤ"꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯁꯥꯅ ꯍꯥꯏꯗꯠꯄꯒꯤ ꯃꯥꯟꯕ ꯃꯑꯣꯡꯗ ꯁꯣꯛꯂꯒ ꯁꯤꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯁꯥꯅ ꯇꯧꯔꯝꯂꯤꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯡꯂꯦꯝꯖꯥꯎꯅ "ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯗ ꯐꯠꯇꯕ ꯊꯋꯥꯏ ꯃꯦꯔꯦꯜꯁꯤꯡ ꯆꯪꯁꯤꯜꯂꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯍꯜꯂꯝꯂꯤꯕꯅꯤ, ꯃꯤ ꯍꯥꯠꯂꯝꯂꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏꯁꯤꯡ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯅꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯃꯈꯣꯏꯅ ꯃꯤꯉꯣꯟꯗ ꯆꯪꯕ ꯉꯝꯗꯅꯕ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯃꯍꯥꯛꯅ, ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯒ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯄꯥꯝꯕ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯑꯃ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯑꯣꯟꯗ꯭ꯔꯤꯉꯩ ꯉꯁꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯍꯧꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯃꯥꯡꯗꯁꯨ ꯃꯥꯡꯂꯦꯝꯖꯥꯎꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤ ꯄꯨꯝꯅꯃꯛ ꯐꯍꯟꯈꯤꯕꯅꯤꯅ ꯍꯟꯗꯛꯁꯨ ꯃꯍꯥꯛꯅ ꯐꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯅꯤꯅ ꯃꯥꯡꯂꯦꯝꯖꯥꯎꯅ ꯍꯥꯏꯔꯛꯄ ꯆꯪꯒꯅꯤ ꯍꯥꯏꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯁꯤꯟ ꯂꯥꯡꯂꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯉꯥꯡꯕ ꯂꯪꯅ 10ꯒ 7 ꯀꯤꯈꯤ꯫ ꯑꯗꯨꯝꯅ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯗꯨꯅ 10ꯒ 7 ꯌꯦꯠꯁꯤꯜꯂꯒ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯡꯂꯦꯝꯖꯥꯎ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯁꯝꯕꯜ ꯈꯥꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 4ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫
ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫